थोइबा एक्सीडेंट से मसी मतुंगदा अमुक थोपिदना बाइना अकोइ बसिदा लेबिरिबा सु नबिरिबा अखोइगी लोकल कॉन्ट्रैक्टर बु ओइरो नतगना VIPL मसाना सुबो बु ओइरो मसीदा याम मरुबा इंडिकेटर सकने हे उबका दमी ने उबका दुंगदा लाइट थबका दा हे जगह सिदा dangerous point ama leina haibadu uba aduguma yaba posak ama thambiu sedita nung machet masa khara thamjalaga masida saw khroba gari gi weight ngak panga manate ngasi thoiba accident je ngarang na thoiba accident je masi VIPL la kusem gi accident thon na nen lawdai Manipur Traffic Association na koi hai jabdi matungda sugum accident je thokdana ba haina sebiu ama su akoi bada tabiri ba mafam sida lebiri ba khuda biri bichna jingna gari driver gi tawte hende bing tawta sebi labi ba gi damakta aina mayambo hainingai leta thagachari Tadubi Police Station ki manung chanba makhan amadi chakumai village anigi lonaba marakta leiba likru thongi makhada truck amata sinbedagi handyman lei driver thiba khangdrei thodok adu ngase ayuk pung manga makhairom taba dwaida thokibani gari adu Imphal romdagi lakpani gari adu gi registration number na NL01L3262 ni hari thodok thofam adu da mau AC gi MLA Losi Dikho su laktuna yingsinki thodok adu ga mari lenen MLA Losi Dikho na hai mafam asi da thokliba accident asi lenga na lumna lawbaga loinina mafam asi gi thong amadi lambi gi fibam athubada semsin naba honaragani hiram asi ga mari lenen ba officials sing yawa review meeting amasu pangtok lagani tungda asiguba live active thodok sing asi thoktana ba thabak lawkhalagani haina mahakna makhataki government so representation dire jo hayun si koi honorable CM so pauthare so I'm happy adu ma si na concern lo update to kore jo hayun so koi government so chanaraga immediately take up under the provision mo si tokni na ko ye pere issue mo dikra crash barrier ko dikra waparin ko adu so mo take up to biro na mo si lakni so hayun si mo meeting ko ga mo 3 da to kani Accident thofam aduda Manipur Drivers Association MDA amadi Senapati District Truck Drivers Union gi miut kangbu amana haktheng nana chatuna yingsankre thodok aduga mari lenen MDA gi Secretary KSS Sanjoy na hai ngasi accident thokliba thong asigi fibam asi matam kayagi mamangdagi lengakta amadi lambi asibu sembada choku thodang loriba SNC da toina haidun lakpani tha kharagi mamangda su mafam asida tourist bus amata sanduna mioi taragi matakta leikhidabagi thodok leikre lengak amadi mari lenaba authority Meekhal da henna thawai yaoduna leikhibadagi ngasidi chamlaba meeoi kayagee punshi pikham-nakhre athuba matamda thong asi lengana semsin biu haina mahakna pel tarakle Nakal Amaromda Krit ZP Village ke Chairman Francis Seliona hai thong asi BRO na sakiba matamda khunza sing engineer sing da thong adu matamga chunaba maongda khara pakna sabina ba haikibani adubu khunja sing gi wafum adu takidaba ngasidi pamdaba misi mina yawa thodok sing thoklibani thong asi matamga chunaba maongda sadri fawa thong asi nakyeta thongi nakyeta very cat sing khabiu haina su mahakna mari leneba sing gi pongning chingsilakli BRO2, the one who is immediately in charge of this bridge. His name is Pandey, most probably from Himachal. And then he was taking more care of the tension load and vibration load rather than widening the bridge. I asked him on the spot why you are making such a small bridge at such acute turning. Panba yabadi haukiba me tarani thoida hariba mafum asimaktada yen machinjak puba truck amasu tasinbadagi driver amadi handyman sibagi thodok laikhrabani